extra point out of NCERT book to yaudaba aduga multiple choice da hangakpa yaba point khara yengse yogurt haise kino sisu sangom dagi semba food item am khaktani sinjak ki item amane ba ko sin comment tor semba with the help of bacteria gi mating torga puthokpane karam bacteria na puthokpano karam sinna no abdo sisima ayam hange kai bacteria lactobacillus bulgaricus and streptococcus thermophilus higher bacteria ani se to in hange yogurt sembada sinna bacteria ani do kaino lactobacillus bulgaricus and streptococcus thermophilus ado kamai tor semano maintain at 45 degrees celsius ikoi gi room temperature si tadum sembra ikoi gi temperature is mainum dai bra di natte kaya thamgada 45 degrees celsius da hela kanda semani ado gi yogurt hai se mai mahau si kamai tau jalo mai mahau si kai ga mana hem tamda lactic acid amasung acetaldehyde ka mana ena mawale lactic acid and acetaldehyde ai dawni lactic acid amasung acetaldehyde ki mahau siga yogurt ki mahau siga mana yare ko mathang yengase idli dosa todi cheese upama haiba maming sing se khangjalo si sing se kedor sem baneba all produced by fermenting activity of the microbes sing sin naraga pumalak sem bachak ngakta ne si maming chana sima khangjalo duga mathang gi point da in base fermentation haiba mulai process amani puman bagi process amani sida kamai to game tam da yam kupna khangbe da kalite like the outdoor poni substrates are added to the system all at once and runs until the product is harvested sida ko gi sungba da jinjak to product to puthokpa matam da pothok to puthokpa da sangada pojai sing do amakang da pula hapsalaga product to puthor a have se siki points ma khangjalo base fermentation jida duga mathang da fat based fermentation haiba mlere fat based fermentation haiba sida kedonaba no have the antibiotics puthoknabni masida continuous addition of sugar sini se lepta bita dum hapsalleba kraida in fat based fermentation haiba process sida si kedonaba no have tamda to obtain antibiotics puthoknabni sima khangjalo fat based fermentation si kaino antibiotic puthoknaba process amani masida kedoba sini se lepta bita dum sugar se hapsalli heba siki yam khukna khangorano sida fat based fermentation si kaino antibiotic puthoknabni si hakta khangbiramo multiple choice te rokpe ai habagi hapsanmani like that yawa pot nati next amu yengsi rennet and fruit extract of Withana somnifera rennet amasung ikoi Withana somnifera haiba pambi sidagi sungba bhai dagi sungba haibane si ani se have the same function moini gi mathau ji samanai kai mathau tawi from cutting of milk ikoi milk sing se cut olhanba kedona ba ikoi sis sembada sis sembagi process si hauna bagi ikoi cut olhan base sida mateng pangi di sangom se samsam cut olhan lehani aduga search ke do sinna no sis formation which is sungba sinna na bako moi mathau ji kai neba converting milk into curd to initiate the process of cis formation system nabagi yare ko sapmanaba function lai haiba ani si aduga akuna mu khangjan bya ba point amana rennet haibsi ikoi enzyme renin go am lai angang da phangba masing sangom sing si kai than da sangom sing si pukta tuman ba da thugai ba sangom ki protein je si thugai ba da mating pang ba enzyme khaktani siga sapmanai adug sina kamaina rennet haibsi ikoi mi oiban artificially sungmani ikoi bazar go ma da phangba potni si kana dai sungeba rennet is obtained from the calf's stomach sanau machagi stomach tagi sungba commercially phangba enzyme renin ga manaba pot am khaktangni haiba yare ko aduga antibiotic kra ma sida khangjalo ga kanani antibiotic streptomycin haiba antibiotic kra dai sungba streptomyces griseus dai sungi semi yare aduga mathang antibiotic kra mengsi penicillin na kana dai sungba from penicillium notatum and penicillium chrysogenum natragana penicillium chrysogenum ani sidagi sungba yai aduga bicetracin hai kana dai sungba from bacillus liginiformis hai sidagi sungi griseofulvin kana dai sungba from penicillium griseofulvum sidagi sungi kaduga sindai use from ringworm treatment ringworm lengda sinai ko the antibiotic mari ni punna phang ahan mata kanano streptomycin haiba ma kana dagi CMS thang pe streptomyces griseus penicillin kana dagi from penicillium notatum and penicillium chrysogenum bicetracin kana dagi from bacillus liginiformis mathang kana griseofulvin sina ke dobo kana dagi from penicillium griseofulvum ke do sinaba ringworm treatment sinayo ko aduga ngasi kidi simatang sida losilage aduga kata video su yam tuna thana bonarke nuaira ke channel sina kitang kana bi khalagadi like share subscribe to ko wi ganu bye